ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯔꯝꯂꯒ ꯉꯁꯤꯅ ꯀꯔꯤꯒꯤꯅꯣ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯤꯕ? ꯅꯪ ꯌꯥꯝ ꯐꯠꯇꯤꯌꯦ, ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦ, ꯀꯞꯍꯜꯂꯦ ꯃꯔꯥꯟ ꯀꯩꯁꯨ ꯂꯩꯖꯗꯕ ꯂꯥꯟꯖꯗ꯭ꯔꯕ ꯊꯃꯣꯏ ꯑꯁꯦ꯫ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯥꯜ ꯂꯩꯕ ꯑꯃꯒꯨꯝ ꯃꯊꯟꯇ ꯅꯥꯏꯇꯣꯝ ꯃꯊꯟꯇ ꯗꯟꯗꯤ ꯐꯪꯍꯧꯔꯦ꯫ ꯅꯪ ꯊꯃꯣꯏ ꯌꯥꯝꯅ ꯀꯟꯃꯜꯂꯦ, ꯅꯨꯡꯁꯤ ꯃꯁꯛꯁꯨ ꯈꯪꯃꯟꯗꯦ꯫ ꯑꯩꯕꯨ ꯑꯣꯠꯂꯒ ꯑꯩꯕꯨ ꯋꯥꯍꯜꯂꯒ ꯅꯪꯒꯤ ꯑꯄꯦꯟꯕꯗꯣ ꯑꯣꯏꯅꯤ ꯍꯥꯏꯔꯒꯗꯤ ꯋꯥꯍꯜꯂꯨ, ꯑꯣꯠꯈꯨ ꯄꯦꯟꯅ ꯄꯦꯟꯅ, ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ꯫ ꯀꯔꯤꯒꯤꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜ, ꯑꯩꯒꯤ ꯄꯨꯛꯅꯤꯡ, ꯑꯩꯒꯤ ꯍꯛꯆꯥꯡ ꯇꯅꯤꯛ ꯇꯅꯤꯛꯏꯕ? ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯈꯪꯍꯧꯗꯅ ꯏꯃꯥꯡꯗ ꯂꯦꯞꯂꯛꯄ ꯃꯇꯝꯁꯤꯗ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯑꯃ ꯏꯈꯪ ꯈꯪꯖꯗꯦ꯫ ꯊꯃꯣꯏꯁꯦ ꯇꯅꯤꯛ ꯇꯅꯤꯛ, ꯅꯨꯡꯁꯤ ꯏꯆꯦꯜꯗ ꯏꯄꯣꯝ ꯅꯥꯏꯕꯒꯨꯝ ꯏꯁꯥꯁꯦ ꯂꯥꯡꯇꯛꯅꯍꯜꯂꯦ꯫ ꯁꯛ ꯎꯗꯕ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯑꯉꯛꯄꯅꯤ꯫ ꯊꯃꯣꯏꯁꯤꯕꯨ ꯀꯞꯍꯟꯕꯁꯨ ꯍꯩ, ꯅꯣꯛꯍꯟꯕꯁꯨ ꯍꯩ, ꯑꯃꯨꯛꯁꯨ ꯋꯥꯈꯜꯁꯦ ꯇꯔꯪ ꯑꯃꯗ ꯂꯩꯍꯟꯗꯨꯅ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯍꯟꯕ ꯉꯝꯃꯤꯀꯣ꯫